ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ꯫ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯥꯏꯍꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯅꯕ ꯍꯥꯏꯅ ꯏꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯐꯖꯗꯕ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯆꯠꯊꯔꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯎꯔꯛꯂꯕꯁꯨ ꯃꯤꯌꯥꯝꯅ ꯋꯥꯔꯤꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯇꯣꯝꯕꯥꯜ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯋꯥꯕꯒꯤ ꯁꯛꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯗꯥꯔꯤꯗꯨꯗ ꯀꯤꯠ ꯐꯝꯊꯗꯨꯅ ꯃꯁꯥꯗꯨ ꯋꯥꯕꯒꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯏꯃꯨꯡꯗꯒꯤ ꯍꯝꯕꯤ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯇꯨꯅ, "ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ ꯏꯃꯤ?" "ꯂꯩꯍꯧꯗꯦꯗ ꯃꯃꯥ, ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ, ꯐꯪꯕ ꯀꯧꯕ ꯂꯩꯇꯦ." ꯃꯇꯥꯎ ꯑꯃꯨꯅ ꯍꯥꯏꯕꯗꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯎꯅꯔꯨꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅꯦ꯫ "ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯃꯥꯅ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯎꯅꯕ ꯆꯠꯂꯤꯗꯨꯅ? ꯁꯣꯝꯗꯅ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯉꯣꯟꯗ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯅꯤ, ꯑꯗꯨꯒ ꯃꯥꯅ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣꯕ ꯑꯃꯨꯛ ꯎꯅꯕ ꯆꯠꯂꯤꯗꯨꯕꯣ?" "ꯀꯔꯤꯕ? ꯅꯨꯄꯤ ꯑꯅꯤ ꯍꯥꯏꯕ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯃꯥ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ, ꯉꯁꯥꯏꯗꯤ ꯑꯃꯈꯛ ꯂꯩꯍꯧꯕꯗꯥꯏꯅꯦ?" "ꯑꯣ, ꯉꯁꯥই ꯅꯨꯄꯤ ꯑꯃ ꯅꯆꯥꯅꯨꯄꯥꯒ ꯈꯪꯅꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯅꯤꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄꯗꯣ, ꯑꯗꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯃꯨꯛ ꯅꯆꯥꯅꯨꯄꯥꯗ ꯂꯩꯔꯅꯤ, ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯂꯥꯛꯑꯦ." "ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯨꯄꯤ ꯑꯃꯠꯇꯒ ꯅꯠꯇꯕ ꯅꯨꯄꯤ ꯑꯅꯤ, ꯑꯗꯨꯁꯨ ꯅꯨꯄꯥ ꯃꯁꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯃꯁꯥ ꯃꯊꯟꯇ ꯆꯦꯜꯂꯛꯏꯕ? ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯪꯒꯣꯜꯂꯦꯟꯕꯤ ꯃꯥꯟꯕꯁꯤꯕꯨ ꯃꯣꯏꯒꯤ ꯃꯃꯤꯠꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯣꯏꯅ ꯎꯔꯨꯔꯕ ꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃꯁꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯃꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃ ꯀꯨꯞꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯅꯥꯅꯣ ꯑꯥꯗ ꯊꯣꯡꯒꯥꯜꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯃꯨꯛ ꯆꯪꯂꯛꯂꯤꯕꯁꯤꯅ? ꯅꯠꯇꯦ, ꯑꯁꯤꯁꯨ ꯅꯆꯥꯅꯨꯄꯥꯗ ꯆꯦꯟꯕ ꯂꯥꯛꯄ ꯅꯨꯄꯤꯒ ꯑꯣꯏꯔ ꯖꯥꯠꯂꯥ ꯍꯥꯏꯋꯥꯅꯤ ꯃꯃꯥ ꯅꯪꯕꯣ?" "ꯈꯪꯗꯦꯗ ꯑꯩꯁꯨ ꯃꯣꯏ ꯃꯄꯥ, ꯑꯩꯅꯦ ꯑꯃꯨꯛꯇ ꯍꯪꯒꯦ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ?" "ꯏꯃꯥ, ꯑꯩꯁꯦ ꯀꯩꯅꯣꯅꯦ, ꯑꯩꯁꯦ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯅꯦ." "ꯍꯣꯏꯗꯤ ꯀꯩꯗꯧꯋꯦꯒꯦ, ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ꯫ ꯏꯃꯥ, ꯑꯩꯁꯦ ꯇꯥ ꯃꯥꯏꯃꯨꯒ ꯏꯁꯥ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯖꯕ ꯀꯨꯏꯔꯦ, ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯇꯥ ꯃꯥꯏꯃꯨ ꯌꯥꯎꯗꯅ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯅꯃꯧꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯧꯁꯤꯟꯕꯤꯌꯨ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ." "ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯅꯠꯇꯦ ꯑꯩꯕꯨ ꯃꯣꯏ ꯃꯄꯥ, ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ, ꯑꯩ ꯀꯣꯛꯁꯤ" ꯍꯥꯏꯅ ꯍꯝꯕꯤ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯝꯕꯤ ꯑꯃꯗꯤ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯏꯃꯨꯗ ꯅꯨꯄꯤ ꯑꯍꯨꯝꯅꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯒ ꯆꯦꯜꯂꯛꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯃꯨ ꯃꯥꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯥ ꯃꯁꯥ ꯌꯥꯎꯗꯨꯅ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯥꯒ ꯍꯟꯗꯛꯇ ꯅꯧꯅ ꯈꯪꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯨꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯗꯨꯅ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯨꯗ ꯐꯝꯂꯤ꯫ "ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯏꯁꯥ ꯌꯥꯎꯗꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯛꯏꯁꯤꯕꯨ, ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯃꯨꯔꯖꯥꯠꯅꯣ ꯍꯥꯏꯋꯥꯅꯤ꯫ ꯇꯧꯕꯗꯤ ꯑꯩꯅ ꯁꯦꯜꯒ ꯅꯝꯊꯤꯈꯩ ꯄꯥꯏꯕ ꯏꯁꯛ ꯏꯇꯧꯒ ꯁꯥꯊꯤꯅ ꯐꯖꯔꯨꯕꯁꯤꯗ ꯑꯩ ꯐꯪꯍꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯇꯧꯖꯔꯤꯅꯤ꯫ ꯍꯣꯏꯗꯤ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕꯅꯤꯅ ꯑꯍꯨꯝꯃꯛ ꯍꯦꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯍꯥꯏꯗꯨꯅ ꯃꯤꯅꯒ ꯇꯧꯒꯦ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯅ ꯇꯧꯈꯥꯏꯗꯣꯏꯁꯦ." ꯁꯣꯝꯗ ꯏꯃꯨꯡ ꯑꯗꯨꯗꯅ ꯇꯣꯃꯥꯜꯗ ꯃꯌꯥꯝꯕ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ "ꯀꯥꯟꯅꯗꯦꯕꯀꯣ, ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯁꯤ ꯊꯦꯝ ꯂꯧꯔꯒ ꯃꯌꯨꯝꯗ ꯊꯤꯗꯣꯛꯄꯤꯔꯣꯅꯕ ꯇꯧꯁꯤ꯫ ꯑꯃꯨꯛꯇ ꯅꯨꯄꯤ ꯑꯍꯨꯝ ꯆꯦꯟꯕ ꯀꯥꯏꯅ ꯐꯖꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ, ꯃꯤꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯁꯤ ꯊꯤꯜꯂꯨꯅꯕ ꯇꯧꯁꯤ꯫ ꯃꯇꯝꯁꯨ ꯄꯪꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯄꯟꯊꯔꯔꯣꯏꯁꯤ꯫ ꯇꯇꯩ ꯃꯈꯣꯏ
ina oibe makoi tawraga thilunaba tawsi astaso moi nupi masa singsina makongna thongna yumsida mawoirani haidana lakjarabasida karmaina mu thiludoinoda adum leizarani hayeng nongalaga paw hanbo oina mayum satpirurage ai adu yaba nate lok amada kayani kunmina bakhak yareko masidi ani daga nate ahum yum pan bhaibasi chak thong bisana banate kanar tupi masa humsi thiluna batawsi adogi daso lakli ba imo humsa makoi masen su yana bampure moy ahum makna punna isanu pada leibada makoi masagi marakta nungai taba saunaba warong naba kashum tawzararoi marai bakini khan moy ahum nungsi zanana laimina zage haidana hai aduna idi moi masa na yana rabanina adum moina lawriyo pirepsida yaragi khalita so ai makoina du hai dana su mapa oiba nangna yaba hauna de ya ki pangangang liba tung koiba yaba wanati nupa amadabu nupi yahum leiraga karamna nungshisana na leiba ngamdorige nungsina ri haina khallasu kayam koina nungsina dawrige wakhaldo khara khalluni apang mapa saba nang makoi masen yanare haiduna su kunai asigi chatnabi wangbada tawba thabakti ngalingai sida mapa mama oibana koina semdok piyaugadabani adogi wadi taso misu nupi lonari bisidi aigi sana ahan bersip ihe nang si wakal udok na takhije deibo mi khoi su nupi lonai adubu madang na matamna nganna pakra oibadagi natraga nupi duga karigumba thawdok amadagi khaina khibadagi nupi lonba yawnai hoi adu natabida yunggi nupi leina nupi lonba misu leitabadi nate adubu makoi dudi yum panbagi wando karino khangdaba mapukning warakpa ngamdaba mi masagi nupi leina lamlanbi kana amada mitari ba nupa adubu afaba nupa ni haigadra imung manunggi matu masani khandana yum palam yum mamagi yumure ba oiriba amana nupi lonba haibase afaba lichani haina lawpham thokti मीना तौना याइदुनसु अदुगुम्बा फजदबा लिचत अदुदी ममा मपा ओइबै खोइना इसा इसुदा तौदनबा हाइगदबनि अदुगा नंगी नसानुपा सिगिदी अमुक नुपी लेना नुपी लोनबगी वाफम सुनते नोंगमदा अमुक्ता नुपी अहुम पुलप नसानुपादि सेलकपनि मसी मीना ताबदसु फजबा वा ओइदे हौसु हौनदे अमुक्तासु असुमना तौबा थेंगनरक्त्रि अदुना कानदे ngalingaisida migi masanupi singse tindoklunaба tawsi taso masidi aigi mungi wan angang masensu makoi masa na loina yanan aduna isu yar aduna aigi mungi wanina yumsigi ahal oiriba aina yaradi yar chanabi haisidi mina sembani aduna kashu kaidabra khali mina semba satnabido kunai sigi masak thiningai amadi haurakliba nahasingbu lana lamjinggadaba chatnabi oirabadi miyamna khak yafam thokti haibase kaudaba pai fare nangna nangi mungi wani hairabanina iyamba nangonda wa hairaroi adubu nang wakhaldi munna khalu tungda ningamdaba lakpasu yai fare ai chu chatlage mama taribra lausanaba tawrusi haima kaidaurage angang singse mayumda thilunaba haibadai ni moi bajibo mapana yare aduna aina khut thingjinbagi mathau tadre mama aduna ikhoini su chanaba tawsi nasanupa thabak halaklani cha ising thongnaba tawrula kanadabda wa manglaga tokadaw mafamda ai kuina wa ngangningtre haina tomchau magi loina bibu puduna satki hambina karino itai bungosina wa mangadaw mafamda wa ngangningdi khoti dana tawramisina kari muk tawnarage kari hairurage moi mapana oi mau singse mayum da thindokrase ada aina yadam adugi is adudi karige nati moi kari mathau leitana awok apa sadana adumnaga haija sari o magi masanupa dudi hausi phau nupi amata phangdadana nupi thi khangdrabanina aigi zanupana amukta imau ahum chelakpasida kalaktana tawrinidana aina khanglairoi dawna afaba sadna waga ngangli aina ta suta biroidabad awoiba itai bungosya aikhoida yamna kalakpa aikhoida yamna yengsinba mataw moisu moigi thokpa aikhoisu aikhoigi thokpa tongan yum amamam panaduna leinarabasimaktada aikhoida krak yengsinna dom yeklai adun kanade simama isanupagi tuhongbasidi dumdam tuhonglasi khulsida aigi isanupana ahan boiram asumna amukta nupi hum chelakpa kaisi aduna isagi luhongbasi tajop nadi hongloisi khuchau thadasi laiba lanthum pumba isagi ngaktan aduna leibak pungzau thillaga hongsi haina
ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯃꯆꯥꯕꯨ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯍꯧꯅꯕ ꯍꯧꯅꯗꯕ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯃꯨ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒ ꯑꯃꯨꯛꯇ ꯄꯨꯂꯞ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯥꯏꯃꯨꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯈꯨꯜ ꯑꯗꯨ ꯁꯔꯥꯁꯜꯂꯝꯃꯤ꯫ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯋꯥ ꯉꯥꯡꯅꯅꯕ ꯍꯤꯔꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯀ꯭ꯋꯥ ꯌꯣꯟꯐꯝ ꯑꯗꯨꯗꯅꯤ ꯏꯃꯥꯏꯄꯦꯝ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯖꯥꯠ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨꯅꯤꯀꯣ꯫ ꯏꯁ ꯅꯣꯡꯃꯗꯕꯨ ꯅꯨꯄꯥ ꯑꯃꯗ ꯅꯨꯄꯤ ꯑꯍꯨꯝ ꯄꯨꯂꯞ ꯍꯦꯛꯇ ꯂꯨꯍꯣꯡꯕ ꯀꯥꯏꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕ ꯏꯃꯤꯠꯁꯤꯅ ꯎꯖꯔꯤꯁꯤ꯫ ꯑꯩꯗꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯖꯒꯦ ꯇꯧꯔꯒ ꯏꯆꯥ ꯅꯨꯄꯥ ꯀꯣꯛꯄꯥꯠꯄꯗꯣ ꯀꯟꯅ ꯍꯦꯛ ꯅꯥꯁꯤꯜꯂꯛꯇꯅ ꯌꯥꯎꯍꯧꯗ꯭ꯔꯤ꯫ ꯑꯗꯣ ꯏꯆꯦ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯀꯃꯥꯏꯅꯒ ꯇꯧꯒꯦꯃꯤ? ꯀꯨꯟꯗꯣꯒꯥꯗꯣ ꯑꯃꯨꯛꯇ ꯃꯣꯏ ꯑꯍꯨꯝꯅ ꯅꯨꯄꯥꯗꯨꯗ ꯄꯨꯂꯞ ꯍꯨꯛꯄ꯭ꯔꯕ? ꯑꯣ ꯑꯗꯨꯕꯨꯗꯤ ꯃꯊꯪ ꯍꯨꯛꯑꯦ꯫ ꯑꯍꯥꯟꯕꯗ ꯃꯧ ꯑꯍꯜ ꯑꯣꯏꯒꯗꯧꯕꯤꯗꯨꯅ ꯍꯥꯟꯅ ꯍꯨꯛꯍꯜꯂꯦ, ꯑꯗꯨꯒ ꯃꯊꯪꯗꯅ ꯌꯥꯏꯃ ꯑꯣꯏꯒꯗꯧꯗꯨꯅ ꯑꯃꯨꯛ ꯍꯨꯛꯏ, ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯑꯇꯣꯝꯕꯤ ꯑꯣꯏꯒꯗꯧꯕꯗꯨꯅ ꯑꯃꯨꯛ ꯍꯨꯛꯏ꯫ ꯍꯩꯃ ꯑꯗꯨꯗꯤ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ꯫ ꯑꯩꯗꯤ ꯏꯆꯥ ꯅꯥꯁꯤꯜꯂꯛꯇꯅ ꯆꯠꯄ ꯍꯦꯛ ꯐꯪꯍꯧꯗꯦꯗ, ꯆꯥꯛꯈ꯭ꯔꯦꯗꯀꯣ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯖꯥꯠ ꯖꯥꯠꯅꯤꯗ, ꯃꯣꯏ ꯃꯁꯥ ꯃꯁꯥꯅ ꯌꯥꯅꯗꯨꯅ ꯂꯧꯕ ꯐꯤꯔꯦꯞꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤꯗꯣ꯫ ꯃꯤꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯤ 3 ꯂꯣꯟꯒꯦꯔꯥ 5 ꯂꯣꯟꯒꯦꯔꯥ 10 ꯂꯣꯟꯒꯦꯔꯥ ꯃꯣꯏ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯣꯏꯒꯨꯝꯅ ꯇꯧꯗꯅꯕ ꯏꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ, ꯏꯆꯥꯁꯤꯡꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕ ꯁꯤꯇꯅꯤ꯫ ꯏꯆꯦ ꯑꯩꯅ ꯉꯛꯂꯤꯗꯤ ꯑꯇꯩ ꯅꯠꯇꯦ, ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯗꯨꯕꯨ ꯂꯣꯟꯅꯕꯤ ꯑꯣꯏꯔꯨꯔꯁꯅꯨ ꯍꯥꯏꯗꯅ ꯊꯥꯖꯔꯛꯂꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯉꯛꯂꯤꯁꯤ꯫ ꯑꯣ ꯑꯗꯨꯕꯨꯗꯤ ꯃꯅꯨꯡꯗ ꯅꯪ ꯑꯩꯅ ꯈꯪꯗꯕ ꯋꯥ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅꯅꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯨꯄꯥ ꯃꯁꯥ ꯌꯥꯎꯗꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯤꯗꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯏꯃꯣ ꯍꯣꯏꯗꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯂꯧꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯌꯥꯔꯦ ꯈꯟꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯧ ꯑꯗꯨꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ, ꯍꯥꯏ ꯇꯣꯝꯕꯤꯌꯥ, ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯜꯂꯤꯅꯤ ꯀꯥꯏꯅ ꯃꯥꯏꯃꯨꯒꯨꯝꯕ ꯅꯨꯄꯥꯗꯒꯗꯤ ꯅꯌꯨꯝ ꯄꯥꯜꯂꯨ ꯂꯥꯛꯎꯅꯨꯀꯣ꯫ ꯀꯥꯏꯗꯩꯅꯣꯗ ꯏꯅꯝꯃ, ꯃꯥꯏꯃꯨꯒꯨꯝꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ꯫ ꯃꯣꯏꯒꯨꯝꯕ ꯅꯨꯄꯥꯁꯦ ꯇꯁꯦꯡꯅꯩꯗꯤ ꯌꯥꯝ ꯍꯩꯅꯖꯗꯦ꯫ ꯐꯩ ꯑꯗꯨꯝꯅ ꯈꯜꯂꯤꯗꯣ, ꯏꯆꯟꯒꯨꯝꯕꯤ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯅꯨꯄꯤ ꯄꯤꯗꯥ ꯑꯃ ꯑꯣꯏꯔꯦꯅꯦ꯫ ꯅꯨꯄꯥꯒꯁꯤ ꯐꯪꯖꯗꯕꯗꯧꯅ ꯅꯨꯄꯥ ꯑꯃꯗꯒ ꯃꯈꯣꯏ ꯄꯨꯂꯞꯀ ꯂꯩꯁꯤꯜꯂꯗꯅ ꯌꯥꯝꯅ ꯍꯧꯅꯗꯕ ꯂꯦꯝꯖꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯅꯔꯛꯑꯦ꯫ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯃꯃꯜ ꯂꯩꯇꯕꯤꯒꯨꯝꯅ ꯅꯨꯄꯥꯁꯤꯡꯅ ꯎꯔꯛꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯏꯃꯨ ꯍꯥꯏꯕ ꯋꯥꯔꯛꯇ ꯃꯆꯥꯗꯨꯃꯁꯨ ꯃꯥꯅ ꯇꯧꯔꯤꯗꯣ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ, ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯂꯧꯕꯒꯤꯅꯤ꯫ ꯃꯥꯅ ꯅꯨꯄꯤ ꯀꯣꯛꯊꯣꯛꯉꯝꯕ ꯃꯇꯨ ꯑꯣꯏꯅ ꯂꯧꯔꯤꯗꯣ꯫ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯤꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯨꯅꯤ꯫ ꯃꯆꯥꯁꯤꯡꯗꯨꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯔꯝꯆꯠ ꯑꯗꯣ ꯁꯦꯝꯗꯣꯛ ꯆꯨꯝꯊꯣꯛꯄꯒꯤ ꯃꯍꯨꯠ ꯃꯈꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎ ꯌꯥꯔꯤꯕꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯤꯁꯤ꯫ ꯑꯁ ꯍꯩꯅꯗꯦꯗ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ, ꯁꯥꯟꯅꯔꯣꯏꯁꯤꯗ ꯏꯅꯝꯃ꯫ ꯑꯕꯣ, ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯣꯡꯀ꯭ꯋꯥꯗꯣ ꯂꯨꯄꯥ 2ꯒꯤꯗ ꯇꯝꯕꯤꯔꯣ, ꯏꯔꯥꯛ ꯃꯅꯥ ꯍꯥꯄꯛꯄ ꯀꯥꯎꯅꯦꯕꯣ ꯍꯥꯏꯅ ꯂꯩꯁꯥꯕꯤꯗꯨ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯣꯠ ꯑꯗꯨ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯃꯧ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯗꯨꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤ ꯂꯥꯏꯕꯤ ꯀꯧꯕꯤ ꯃꯧ ꯑꯃꯅ, ꯍꯩꯃ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯥꯏꯃꯨꯅ ꯇꯧꯔꯤꯗꯨꯅ ꯐꯠꯇ꯭ꯔꯣ? ꯑꯃꯨꯛꯇ ꯅꯨꯄꯤ 3 ꯂꯧꯕ ꯀꯥꯏꯅ ꯌꯥꯝ ꯐꯩ ꯀꯩꯅꯣ꯫ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯁꯤꯡ ꯌꯥꯝꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯄꯣꯠ ꯌꯣꯟꯕꯤ ꯍꯅꯨꯕꯤꯗꯨ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ, ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ, ꯍꯩ ꯂꯩꯕꯤꯌꯥ, ꯅꯪ ꯅꯔꯩꯗꯨ ꯀ꯭ꯋꯥꯖꯞꯁꯤꯗ ꯆꯞꯄꯨꯔꯥ ꯍꯥ? ꯃꯤꯅ ꯇꯧꯅꯗꯕ ꯅꯥꯞ ꯆꯥꯗꯕ ꯂꯦꯝꯖꯗꯕ ꯊꯕꯛ ꯇꯧꯕꯗ ꯐꯩ ꯍꯥꯏꯔꯤꯕ ꯅꯔꯩꯗꯣ ꯀ꯭ꯋꯥꯖꯞꯁꯤꯗ ꯆꯞꯄꯨ ꯍꯥꯏꯔꯤꯕ꯭ꯔꯥꯏꯕ? ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛꯇꯗ ꯅꯨꯄꯤ 3 ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯕꯨ, ꯅꯨꯄꯤ 3ꯅ ꯂꯩꯕꯕꯨ ꯐꯩꯒ ꯀꯥꯏꯗꯅ? ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯤꯗꯨꯁꯨ ꯀꯅꯥꯗꯅꯣ ꯈꯔ ꯍꯧꯔꯒ ꯅꯨꯄꯥ ꯑꯃꯗ ꯄꯨꯂꯞ ꯂꯩꯍꯜꯂꯣꯗꯅ ꯍꯥ? ꯍꯩꯃ ꯀꯩꯅꯣ ꯏꯅꯦ, ꯀꯩ ꯋꯥꯇꯥꯅꯦꯒꯦ ꯑꯗꯨꯗꯤ? ꯍꯥꯏꯔꯛꯄ ꯇꯥꯕꯅꯦ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯅ꯫ ꯇꯧꯍꯩꯗꯕ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯒꯗꯕ ꯊꯕꯛꯇ ꯐꯩ ꯍꯥꯏꯗꯅ ꯁꯧꯒꯠꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯁꯥꯅ ꯍꯥꯏꯔꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯃꯧ ꯑꯃꯅ, ꯏꯆꯦ ꯂꯥꯏꯕꯤ, ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯌꯥꯝꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯥꯃ ꯇꯥꯕ ꯄꯥꯈꯪꯁꯤꯡꯒ ꯅꯥꯃ ꯇꯥꯕ ꯂꯩꯁꯥꯕꯤꯁꯤꯡꯒ ꯄꯨꯡꯕꯥ ꯁꯦꯝꯂꯒ ꯃꯇꯝ ꯆꯥꯅ ꯌꯨꯝꯕꯥ ꯂꯝꯕꯤꯗ ꯈꯣꯡꯗꯥꯍꯜꯂꯒ ꯃꯤꯁꯤꯡ ꯌꯥꯝꯍꯜꯂꯁꯨ ꯌꯥꯏ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯣꯜꯂꯒ ꯃꯤꯁꯤꯡ ꯌꯥꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅꯤ, ꯁꯥ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯗꯤ ꯃꯤꯒꯤ ꯂꯤꯆꯠ ꯆꯠꯀꯗꯕ, ꯑꯗꯨꯒ ꯁꯥꯅ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯀꯗꯕ꯫ ꯂꯥꯏꯕꯤ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ
ik a tꯧduna wa makha taba ngamda prap satki somda maimugi yumdani tomalda imau ahum leibase odokna nungai khre da koide imau ahum gi seba da pele he nangdi namau ahum leibase nungai trumama kari gi nungai tani imau ahum na thabak manam ta yauhan da gai ikut ta hamlaga pizara dabu nungai ti hay yadi brado ai bo haizawdi nupi yani lon gera ahum lon gera puksel khoijen buti naradi adum nungsi sanana laiminaba yai hai sida laire he masigi khudam haibabu ai gi imungsida lairiba imau singse lonabi oirasu puksel khoizel tinana nungsi sanana laiminari basing adubunya asuk nungsi sanana imau singsin laiminari basida laikai gi miwa ngangwa pamjabi mau singsina kari no amuk toiba aikhoi gi mungi maramda miwa ngangli basidi loire aikhoi mungse panadana aikhoi taurise haunai ga haunadega yumbal mathung sani ga saruiga fattaba satnabi haudu iga haudokti ga na karino amuk toiba mathau ama gumnani moina ngangnari basi ngangi ngangna jasat kalaktana ngangnari aikhoi isa nupase amuktada nupi ahumga luhongbasida kalaktana tawribani sauthokna haibi aigi mau ahumse lonabi oirasu aigi mau ahumuk mabuksil saubi mabuk mapau phabi kathokpa hibi penthokpa ngambi maudi khul laikai sida ani suna leiramoi lok amada kai ani kunmin na bayadi ga gaidana lok amada kai ani ta natti aikoi gidi ahumne kulibasi asi phawba karim tek mana manil naidaba nati nushina nananeba lairisi haina matai manau ani edu ngarang da lakpi mamau ahum adubu thagatli adubu inkhol suduna lairiba tom saudi sanariba wari du tabada waraduna magi loina bi leimada odok na taning khije da koide nati mama nangbu taba ngamlibra moi gi wari se ho moi thokpane tasin biru nu moi bazi kai kana dage luhong lakpa tha pho pha jibi mamau ahum se phai gaidana su thagat pasari hayeng da ngai mau ahum si sangdana masa nupasi aigini haidana munarakpada imung kangkhung sairakadaba matamduda kapkani di khangdri matik sadaba masa warakani khangdaba mapa mama ani se o matamdu yoraklaga maraina khangjaraklasani migi wangangumsi moi bazia aikoi isu isa nupa pa khang leiri amuk surungakan aduna moi gi wangangnagumsi moi su moi gi thokpa aikoi gi thokpa mioi bahai base tamba ngamba nati aikhoi gisu kok hek amukta nupi hum sengsilaklabadi ihe haina nya amuk tokani aduna wa ngangdabana mafari ira tomchau aigi isa naga moige sumnaga tawraklabadi kudakta yumdagi tanthokani he isa oirisu chanabi wangda thabak tawraklabadi mapa aina khak ngakpiru khangde da moibazi aigi isa su asumna tawraktaba haidana lai khurumsi tasengna ai pamjadi asiguma thawongsi adubudi nang aigi isa mama mapa aikhoina pamdaba thabak khak tawroida mama mapa bu kina sachaba mapa aina warak chetna senajarakpa isa aduna kaidonungda mama mapa aikhoibu migi mamangda chopnaba thabak khak tawrakloida somdana maimu khulgi lampak aduda khulgi naha pakhang kharada mana amukta nupi ahum koiduna amukta pulap nupi ahum aduga luhongkhibagi wari tawri nupa amana ikhoina somda nupi mafau koigi phangjadi aduga ta maimuna amukta itai mahunga luhongadan yamna naibu nupani ta maimu nangse adubudi nayamba ina isak itau phajarubaginida inaoibungo ha ta maimuna sak phajarubagine ba nati kaino isibo ta maimu gi sakto phajaba kau ta maimu gi sakto da phajaba kauradi yong su sak phajaba singlene haise ta maimu ga yong base kari su khena balaiti mama amatagi sium nungdagi taminarpa masi manau male ha hera kaino da nangsu adudi haimandro aibo yonga manai gai nangidudi henmalida asingmani ta maimu gi sakto da ngaudana leirakli beitai mahumda mami soklamdau ya mali boid natraga nupa ga mata phangjadabi nupa amabu phanglabadi yare kaina khanjabi nupi makhal oiramdau mal adunan moina ta maimu yong manbada pulaita leireito aina yong mangera kai mangege nang aina tawri sumaina tawba ngamjab ha aina di laikai gi nauni nupi amata phangdabaduda nungaiti haidana aidongna nupi ahum phangnaba pautak pibigi tawraga mi ga su silaktradan ta maimu gi pautak to tajaningdi adugu mathong huktaba ikai khangdaba thabakto ta maimu gum mai thabana tawrasu nanai khoi di tawjaru aikhoi di punsi khongloi oigadabi mahak tu ga kha yumban minajagi
nupi kok thong ama lolaga imung mai langaga kok sabuga ngamjararoi aduga ta maimusu laibakta asum tho tamlamdana amukte itei mahumduga duhongduna yumban minari aduga ta maimusu khana saina yauda itei mahumduga nushisana leminu nakha thaba nasana nawi khoidadi lana lamjingnaba pautak pirakat adu oiradi kaitobagi aigi manakta sanglaklaga wari saba haurari ekoibo kaida ta maimugi nakta sanglaklaga wari saba hauragini ta maimuna koigi nakta sanglaklaga wari sajarabani kai adune ais kanadi chatbiro ta maimu ekoiga ta maimuga puna leiminabase leisabi sing ukhraga ekoisu ta maimuga lichat manaboi ningkhidana nupina gam ta pambi de batar chalo sa aiga sekta talin tan manati isam samna chatbiro haibu lengo ta maimu saurangna nupi phangnaba wa haibigi haibada yadrabanina toksauna noidani kai nupi phangjaroidaba haina satki hambi mangol aduda leptuna imunglomdo onsinduna hai mawahal mawyaima mawatombiya noi ahum loijibranya laone thoklao chanaba tawrasine mamaw ahumdu mari mapalda thoklaklami mamaw ahum ubada hambi mangaga ke tharaga mamaw ahum aduda momonok na nungsina yengduna muthokna phajakhre da ko aigi maw ahum se amana su hende amana su tadi loin hek chak manana phajai masak mataw lam yaubi imaw ahumna aigi yumsida nganthoibasida laikai gi mi kharadi kalakpa yawnare he ngasidi khun laikai mamangda aigi maw masak mataw phajabi changkhonbi amata natana ahum lei haidana lenage lao mang tharu satlasi haina hambina mamaw ahum adubu magi mang thanduna mana mamaw ahumgi tungda inaraduna khulgi potpham tamna laklami hambina idon singju lupa ahumgi da tambirau ngasidi imaw ahum sia idon gi singju mahaw yenghange haidana ini imaw khoi punna hek ta haunaraga laklabani hoi ngak ngai ro hambi singju mayan si amukta soikhige hoi ado indon aigi imaw ahum sia angta yenguni masak singse phajadra haidana phajai kaino nangi na maw ahum sidi phaibok pu maline phi phane ka se chap manabaga setladan kaino ni indon aigi maw ahum se wakhalon yamna manajaba aduna makoi masel haina bahongnaba tawdana phi makta setlasu chap manaba hekta setli kainom ta sarasu amana pam sabado ataina su hekta pamjaba oirami karmai tawbuno khangde onthokno wakhalon chanakre o aduna oiba tai makhoi ahumakna nasanupado yam pamjare haidana amukta punna nasanupada lairaklibasi hoi ada tai hindot isakta siga ikaigi di haidradana chujak maru aranba manba mayasi higatlaga ada tai hindon ka kaidana masinu pisi masya mayasi da singju kompak sinamjini sya khangde da hindon mina budi akhoi mungna tawrisia hauna di haidana pangnong tanok adubunya aigi isanupa na tawribase aidi mama ma oina saukthok mina pakna tawgi ngamba thabak nati aduna haurakliba pakhang leisabi singse aigi isa imogi mataw tamjawoidana hairiban thokna taning khidreda nupa amada nupi ahumna ukta pulap leiba haibase yamna pachaba wadawna mana ngangja sari sibu karino ainaga khara ngangni ngangoi khangdabane masingasi aigi ising arangmido kanglaktana tire khayek ngang thatni se haina madom murum sonjai hambidi magi thokpa wa ngangli nungbu nungsinaradi masa nabu yanarabadi pumnamak yai haibadu adunabu aigi maw ahum se masa na yanaduna punna aigi yumda isanupagi loinabi oidana lairibani khangdeda aigi maw ahum se thagatle haigadra nasinthi haini idon aigi maw ahum se othokna phakre mane maina pamjabi haidu hek thoe masiki nupi sina pokpa masanabu kayam songlam sani aduna masanupa sina haunadaba thabak tawrisi mama matik sadi yaroi hai se hambi noigi singju sida leirese nganglibudu ngahak lepo singju si oina saro nangna nganglibudu tabada I nakong si I taga dawri aduna singju si saraga tumina leiro ko nang sakigi wadu tabada nakalda singju zaramba leisabi singadu masin khumduna noklaga makhoi masel chirol tawnai abok sakhi magi hong imabok hambi magi mataw nasinya singju zapamse kumhei tharak prasu khang manati mina taningam moisu khangde magi thokpa ma pangang dangangi mamau singse pangtha thagat
ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯀꯠꯊꯣꯛꯄ ꯍꯩꯕꯤ, ꯄꯦꯟꯊꯣꯛꯄ ꯉꯝꯕꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯏꯪ ꯇꯞꯄꯤ ꯍꯥꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯟꯅꯕꯗꯨ ꯄꯥꯝꯂꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯠꯊꯣꯛꯄ ꯍꯩꯕꯤ, ꯄꯦꯟꯊꯣꯛꯄ ꯉꯝꯕꯤ, ꯃꯔꯝ ꯆꯠꯀꯥꯗꯨ ꯂꯣꯏꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤꯗ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯥꯡꯗ ꯍꯥꯝꯕꯤꯒꯤ ꯏꯃꯨꯡ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯨꯝ ꯂꯣꯜꯂꯨꯕ ꯃꯥꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯒꯤ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯆꯠꯄꯗ ꯃꯥꯏꯃꯨ ꯑꯗꯨ ꯃꯀꯣꯛ ꯁꯪꯕꯥꯏꯃꯨꯛ ꯆꯥꯎꯔꯤ꯫ ꯃꯥꯏꯃꯨ ꯌꯦꯅꯈꯥꯗꯨꯗ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯐꯝꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯏꯃ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯊꯤꯔꯤ꯫ ꯅꯨꯄꯥ, ꯍꯣ ꯅꯨꯄꯥ, ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯍꯣ ꯅꯨꯄꯥ, ꯅꯨꯄꯥ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯝ ꯀꯧꯗꯨꯅ ꯊꯤꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯌꯦꯅꯈꯥꯗꯨꯗ ꯃꯪꯗꯨꯅ ꯐꯝꯂꯝꯕꯗꯨ ꯎꯕꯗ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯀꯟꯅ ꯀꯧꯔꯤꯗꯣ ꯇꯥꯗ꯭ꯔꯥ ꯍꯥꯏꯕ ꯅꯨꯄꯥ ꯅꯪ? ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯦꯡꯉꯦ꯫ ꯍꯩꯃ, ꯀꯩꯅꯣ ꯃꯤꯅ ꯍꯥꯏꯔꯤꯒꯁꯤ ꯇꯥꯗꯈꯩ ꯁꯨꯝ ꯃꯪꯗꯅ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯈꯩ ꯌꯦꯅꯈꯥꯁꯤ ꯅꯞꯇꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯏꯄꯥꯝꯗ ꯆꯠꯄ ꯊꯦꯡꯂꯅꯤ ꯍꯥꯏꯋꯥꯅꯤ ꯅꯨꯄꯥ ꯅꯪꯕꯣ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯧ ꯑꯍꯜ ꯊꯥꯔꯣꯅ, ꯀꯔꯤꯒꯤ ꯅꯄꯥꯝ ꯆꯠꯄ? ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯅꯪ ꯅꯊꯟ ꯆꯠꯂꯨꯆꯣ, ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯄꯨꯕ ꯌꯥꯔꯣꯏ, ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤ ꯏꯆꯦꯒꯤꯗꯣ ꯑꯩꯒꯤ ꯅꯨꯄꯥ ꯍꯥꯏꯕ? ꯅꯃꯥꯏꯗꯨꯗ ꯑꯃꯨꯛꯇꯕꯨ ꯅꯣꯛꯁꯤꯟꯒꯦꯅꯦ, ꯍꯥꯏꯌꯣ꯫ ꯍꯣ ꯁꯦ ꯃꯍꯥꯛꯁꯦ ꯑꯩꯒꯤꯁꯨ ꯅꯨꯄꯥ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯒꯤꯁꯨ ꯅꯨꯄꯥ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯔꯒ ꯆꯠꯇꯧꯔꯤ꯫ ꯅꯨꯄꯥ, ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯃꯪꯂꯒ ꯐꯝꯈꯤꯗꯧꯔꯤꯒꯦ? ꯅꯐꯤ ꯅꯔꯣꯜꯒꯥꯗꯣ ꯂꯣꯏꯁꯤꯜꯂꯔꯣ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯍꯥꯏꯅ ꯊꯝꯕꯥꯜꯅ ꯃꯥꯏꯃꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯗꯨꯗ ꯊꯥꯔꯣꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯇꯥꯞ ꯐꯥꯗꯨꯅ, ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯅ ꯅꯪꯅ ꯁꯨꯝ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯅꯕ ꯍꯣꯠꯅꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯅꯨꯄꯥ, ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯁꯤ꯫ ꯑꯩꯅ ꯅꯪꯒꯤ ꯐꯤꯔꯣꯜꯒ ꯂꯣꯏꯅ ꯊꯝꯂꯝꯂꯕꯅꯤ, ꯑꯗꯨ ꯐꯠ ꯍꯣꯡꯗꯣꯛꯂꯒ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯏꯆꯦꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯗ ꯌꯦꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯏꯄꯥꯝꯗ ꯑꯩꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯏꯆꯦꯅ ꯐꯠ ꯍꯦꯛꯇ ꯏꯆꯦꯒ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯩꯒ ꯆꯠꯇꯅꯕ ꯁꯤꯂꯩꯁꯤ ꯀꯩꯒꯤꯅೋ? ꯍꯣ, ꯑꯩꯗꯤ ꯅꯪꯅ ꯅꯄꯥꯝꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯄꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ, ꯃꯗꯨ ꯈꯪꯂꯨꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯑꯩꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯂꯩꯖꯕꯒꯤ ꯏꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯂꯝꯃꯤ꯫ ꯃꯥꯏꯃꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯃꯇꯣꯝꯇ, ꯑꯩꯅ ꯆꯥꯏ ꯈꯪꯂꯕꯅꯤ ꯆꯤꯟ ꯀꯥꯡꯖꯩ ꯍꯧꯔꯛꯂꯅꯤꯁꯦ꯫ ꯑꯁꯤ ꯈꯟꯅ ꯂꯦꯞꯂꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯊꯥꯔꯣꯅ ꯃꯥꯏꯃꯨꯕꯨ ꯃꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯏ꯫ ꯃꯥꯏꯃꯨ ꯊꯥꯔꯣꯔꯣꯝꯗ ꯃꯁꯥꯗꯨ ꯋꯦꯡ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕ ꯃꯥꯏꯃꯨꯕꯨ ꯃꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯏ꯫ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯥꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯏꯃ ꯊꯝꯕꯥꯜꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯋꯦꯡ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯅ, ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏ, ꯏꯄꯨꯔꯣꯏꯕꯁꯦ ꯑꯩꯅ ꯄꯨꯔꯒ ꯆꯠꯀꯅꯤꯌꯦ꯫ ꯑꯩꯁꯨ ꯅꯪꯅꯗꯤ ꯁꯨꯡꯉꯝ ꯉꯝꯍꯜꯂꯣꯏ, ꯏꯄꯨꯔꯣꯏꯕꯁꯦ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯥꯏꯃꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯆꯤꯡꯅꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯃꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯔꯤꯛ ꯊꯥꯗꯨ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ? ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯃꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯔꯒꯦ ꯍꯥꯏꯔ ꯍꯥꯏꯕꯅꯤꯗ ꯇꯧꯔꯤꯁꯤ꯫ ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯅ ꯊꯥꯔꯤꯛ ꯊꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦ ꯑꯅꯤ ꯆꯪꯗꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕు ꯊꯧꯔꯤ ꯆꯤꯡꯅꯕꯗꯧꯅ ꯍꯦꯛꯇ ꯆꯤꯡꯈꯥꯏꯅꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯅꯠꯇꯦ, ꯏꯆꯦ ꯑꯅꯤꯒꯤ ꯃꯤꯠꯇꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯊꯧꯔꯤ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕ꯭ꯔꯣ? ꯅꯨꯄꯥ, ꯅꯪꯁꯨ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯩꯅ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯒꯤ ꯏꯄꯥꯟ ꯊꯥꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯔꯒ ꯅꯐꯤ ꯅꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯁꯤꯗ ꯊꯧꯔꯤ ꯑꯃꯟꯕ ꯃꯥꯟꯈꯩ ꯍꯤꯡꯆꯥꯕꯤ ꯑꯅꯤꯁꯤꯅ ꯆꯤꯡꯅꯗꯅ ꯂꯩꯔꯝꯃꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯃꯇꯝꯁꯤ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯊꯥꯔꯣꯅ, ꯑꯉꯥꯡ, ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯤ ꯀꯩꯅ ꯍꯥꯏꯔꯤꯗꯣ? ꯏꯆꯦ ꯑꯅꯤꯗꯅꯤ ꯀꯩꯅꯣ, ꯏꯆꯦ ꯑꯅꯤꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯍꯥꯏꯗꯣꯔꯤꯒꯦ? ꯏꯁ ꯀꯌꯥꯝ ꯌꯦꯡꯉꯨꯅꯤ, ꯑꯉꯥꯡ, ꯅꯪ ꯊꯛꯈꯥ ꯌꯥꯝꯅ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯥꯈꯦꯠꯇꯨ ꯁꯦꯠꯂꯒ ꯀꯕꯥ ꯈꯜꯂꯒ ꯊꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯍꯥ? ꯍꯣ, ꯏꯆꯦ ꯌꯥꯏꯃ ꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯈꯌꯥꯠ ꯁꯦꯠꯄꯒꯤ ꯅꯠꯇꯦ, ꯑꯩꯁꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯩꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯆꯠꯊꯣꯛꯀꯗꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯆꯦ ꯌꯥꯏꯃꯅ ꯑꯩꯒꯤ ꯈꯌꯥꯠ ꯁꯦꯠꯄ꯭ꯔꯥ, ꯑꯩꯅ ꯏꯆꯦ ꯌꯥꯏꯃꯒꯤ ꯈꯌꯥꯠ ꯁꯦꯠꯄ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯅꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯅꯥꯎꯁꯦ ꯑꯗꯨꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ, ꯏꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯕ, ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯍꯜꯂꯛꯂꯒ ꯈꯟꯅꯔꯁꯤ꯫ ꯅꯨꯄꯥ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯂꯣꯏꯁꯤꯜꯂꯔꯣ, ꯂꯥꯛꯑꯣ꯫ ꯊꯥꯔꯣꯟ, ꯁꯣꯝꯗ ꯑꯩꯒ ꯏꯄꯨꯔꯣꯏꯕꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯥ ꯍꯥ? ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯅꯪꯅ ꯊꯟꯅ ꯑꯗꯨꯝ ꯆꯠꯂꯨꯆꯣ꯫ ꯊꯝꯕꯥꯜꯅ, ꯏꯆꯦꯁꯨ ꯏꯅꯥꯎꯁꯨ ꯅꯣꯏ ꯑꯅꯤꯃꯛ ꯅꯣꯏꯒꯤ ꯆꯠꯀꯗꯕ ꯊꯕꯛꯁꯤꯡꯗꯣ ꯆꯠꯅꯔꯣ ꯌꯥꯔꯦ, ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩꯒ ꯆꯠꯀꯅꯤ, ꯁꯤꯗ ꯋꯥ ꯂꯣꯏꯔꯦ꯫ ꯀꯩꯅꯣꯗ ꯏꯆꯦ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤꯗꯤ,
ꯏꯄꯨꯔꯣꯏꯕꯁꯤꯕꯨ ꯅꯣꯏꯈꯛꯀꯤ ꯃꯑꯣꯡꯗ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕꯗꯧꯅꯒ ꯇꯧꯁꯤꯜꯂꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯑꯩꯒꯤꯁꯨ ꯍꯛ ꯆꯥꯎꯅ ꯂꯩꯔꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯏꯄꯨꯔꯣꯏꯕꯒ ꯆꯠꯆꯒꯦ ꯇꯧꯕꯁꯤꯗꯗꯤ ꯌꯦꯠꯄꯤꯔꯅꯨ ꯀꯩꯗꯧꯔꯒꯦ ꯊꯝꯕꯥꯜꯅ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯁꯨꯅꯦ ꯉꯁꯤ ꯅꯣꯡꯃꯈꯛꯅꯤ ꯏꯄꯨꯔꯣꯏꯕꯒ ꯆꯠꯆꯒꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯏꯄꯨꯔꯣꯏꯕꯗꯤ ꯑꯩꯅ ꯄꯨꯔꯒ ꯆꯠꯀꯅꯤ ꯅꯨꯄꯤ ꯑꯍꯜ ꯊꯥꯔꯣꯅ ꯅꯨꯄꯥ ꯃꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯉꯥꯡꯅꯖꯧꯔꯁꯅꯨ ꯑꯩꯈꯣꯏꯅꯤꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯊꯥꯔꯤꯛꯅ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯅꯔꯣꯜꯗꯒꯤ ꯍꯦꯛꯇ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯗꯣꯏꯒ ꯇꯧꯔꯝꯃꯤꯅꯦ ꯅꯨꯄꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩꯒ ꯆꯠꯀꯗꯕꯅꯤ ꯊꯝꯕꯥꯜ ꯅꯨꯄꯥ ꯅꯪ ꯃꯥꯒꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯃꯒꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯗꯤꯅꯦ ꯑꯩꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯃꯥꯏꯃꯨꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯥꯏꯃꯨꯕꯨ ꯃꯥꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯨꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯑꯉꯝ ꯇꯥꯟꯅꯔꯛꯄꯗ ꯃꯥꯏꯃꯨ ꯃꯥꯗꯤ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯒꯕꯨ ꯆꯤꯡꯕꯋꯣ ꯃꯈꯣꯡ ꯄꯥꯏꯔꯒꯕꯨ ꯆꯤꯡꯕꯋꯣ ꯃꯁꯝ ꯄꯥꯏꯔꯒꯕꯨ ꯆꯤꯡꯕꯋꯣ ꯃꯃꯩ ꯃꯀꯣꯛ ꯉꯥꯎꯔꯦ ꯃꯥꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯒꯤ ꯃꯇꯧꯗ ꯈꯥꯡꯂꯥꯛꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯌꯥꯔꯦꯗꯤ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯟꯗ ꯆꯪꯉꯨ ꯅꯁꯛꯁꯤꯡꯗꯣ ꯑꯩ ꯑꯃꯠꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯥꯕꯤꯀꯣ ꯆꯥꯕꯤꯁꯥ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯁꯤꯗ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯁꯥꯎꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ ꯃꯥꯏꯃꯨ ꯍꯧꯖꯤꯛꯇꯗ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯗꯥꯏꯔꯤꯗꯨꯗ ꯇꯞꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯊꯔꯛꯂꯝꯃꯤ ꯁꯣꯔꯒ ꯇꯠꯀꯦ ꯇꯧꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯆꯪꯗꯅ ꯃꯨꯟꯅꯕꯗ ꯑꯩꯁꯤ ꯁꯤꯔꯝꯅꯤꯗ ꯇꯣꯃꯥꯜꯒ ꯍꯝꯕꯤꯒꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯄꯅꯤ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯗꯥꯏꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯝꯕꯤꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯈꯣꯡꯌꯦꯠ ꯐꯤꯗꯥ ꯁꯦꯒꯥꯏꯕ ꯃꯥꯟꯈꯩ ꯗꯥꯏꯔꯤꯁꯤꯗ ꯐꯝꯗꯦꯡꯂꯤꯁꯤꯅ ꯅꯠꯇꯦ ꯑꯁꯤꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯃꯧ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯁꯦꯒꯥꯏꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯟꯅꯒꯦꯗꯅ ꯑꯃꯨꯛ ꯇꯧꯕꯤꯔꯖꯥꯠꯂ ꯍꯩꯋꯥꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧ ꯑꯍꯨꯝꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯕꯅꯤ ꯅꯧꯔꯤꯉꯩꯗꯗꯤ ꯏꯄꯨꯔꯣꯏꯕ ꯌꯦꯟꯅꯕꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯖꯔꯣꯏ ꯀꯥꯏꯅ ꯃꯇꯧ ꯌꯥꯝ ꯃꯥꯜꯍꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯑꯩꯒꯤ ꯑꯣꯏꯅꯤꯗꯅ ꯃꯨꯟꯅꯕꯗ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯃꯩ ꯃꯀꯣꯛ ꯉꯥꯎꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯧꯇꯥꯅꯕꯗꯗ ꯍꯅꯨꯕꯤ ꯀꯨꯔꯨ ꯀꯥꯔꯕꯤ ꯑꯩ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯗꯅ ꯂꯩꯔꯦ ꯏꯃꯨꯡꯁꯦ ꯏꯃꯨꯡꯗ ꯑꯃ ꯑꯣꯏꯔꯦ ꯃꯧ ꯑꯍꯨꯝꯁꯤꯅ ꯄꯥꯈꯠꯇ ꯈꯠꯅꯕꯗ ꯅꯣꯡꯃꯇ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯥꯡꯗ ꯃꯃꯧ ꯑꯍꯨꯝ ꯑꯗꯨꯅ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯐꯨꯅꯕꯒ ꯇꯧꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯇꯣꯃꯥꯜ ꯑꯃꯗꯤ ꯍꯝꯕꯤꯗꯤ ꯇꯁꯦꯡꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯤ ꯑꯃꯨꯛꯇ ꯅꯨꯄꯤ ꯑꯍꯨꯝ ꯂꯨꯍꯣꯡꯕ ꯉꯝꯕ ꯃꯆꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕꯤ ꯃꯧꯅꯤ ꯍꯥꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯂꯨꯕ ꯀꯌా ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯈꯪꯗꯅꯕ ꯍꯥꯏꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯤꯅ ꯈꯪꯗꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯧꯁꯤꯡꯅ ꯈꯠꯅ ꯆꯩꯅꯕ ꯀꯌꯥ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯕ ꯎꯕ ꯌꯥꯎꯅꯔꯛꯄꯅ ꯑꯗꯨꯃꯛ ꯃꯤꯅꯁꯨ ꯈꯪꯅꯔꯛꯂꯝꯃꯤ ꯇꯣꯝꯆꯧꯅ ꯃꯅꯥꯎ ꯇꯣꯃꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯅꯥꯎ ꯏꯕꯨꯡ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯔꯤꯅꯣ ꯅꯃꯧ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯦꯜ ꯌꯥꯝꯅ ꯂꯥꯡꯉꯤꯗ ꯅꯠꯇꯦ ꯅꯪꯒꯤ ꯏꯪꯖ ꯇꯞꯆꯕꯤ ꯅꯃꯧ ꯅꯨꯄꯤꯁꯤꯡꯁꯦ ꯇꯣꯏꯅ ꯈꯠꯅꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯥꯏꯗꯤ ꯈꯠꯅꯕꯅꯣꯗ ꯇꯥꯁꯧ ꯈꯠꯅꯕ ꯅꯠꯇꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯏꯆꯝ ꯆꯝꯅ ꯐꯥꯒꯤ ꯇꯧꯅꯖꯕꯅꯤ ꯐꯥꯒꯤ ꯇꯧꯅꯖꯕꯅꯦꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯐꯥꯒꯤ ꯇꯧꯅꯕ ꯌꯥꯝ ꯍꯩꯖꯥꯠꯅꯤꯅꯦ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯁꯨꯃꯥꯡꯁꯤꯗ ꯃꯁꯝꯒ ꯐꯣꯏꯗꯠꯅꯩꯅꯦ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯐꯥꯒꯤ ꯇꯧꯅꯕ ꯑꯣꯏꯔꯖꯥꯠꯂ ꯍꯣꯏ ꯃꯥꯅꯤ ꯇꯥꯆꯧ ꯐꯥꯒꯤꯇꯧꯅꯔꯤꯅꯤ ꯑꯩꯒꯤ ꯏꯃꯧ ꯑꯍꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯗꯨ ꯇꯥꯆꯧ ꯅꯅꯥꯎꯁꯦ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯆꯪꯈꯤ ꯑꯩꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯕꯗꯤ ꯈꯨꯝꯐꯝ ꯈꯪꯂꯔꯣꯏ ꯈꯪꯗꯅ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯇꯣꯃꯥꯜꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗꯗꯤ ꯍꯝꯕꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯅꯪꯅ ꯑꯃꯨꯛ ꯁꯨꯛꯊꯔꯒ ꯌꯥꯝ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯂꯤꯕꯗꯨꯅ ꯃꯣꯏ ꯃꯄꯥ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯉꯁꯤꯁꯨ ꯅꯃꯧ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯁꯥ ꯂꯥꯟ ꯁꯥꯈꯩ ꯐꯨꯒꯥꯏꯅꯔꯦ ꯃꯗꯨꯗ ꯑꯩꯅ ꯃꯣꯏꯕꯨ ꯃꯁꯤ ꯄꯨꯝꯕ ꯃꯥꯌꯣꯛꯅꯕ ꯉꯝꯅꯤ ꯍꯥꯏꯗꯅ ꯅꯣꯏ ꯁꯥꯅ ꯂꯧꯈꯤ ꯐꯤꯔꯦꯞ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯅꯊꯟꯇꯒꯤ ꯑꯣꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯔꯨꯕꯗ ꯅꯃꯧ ꯅꯨꯄꯤ ꯑꯍꯨꯝꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯐꯨꯒꯦ ꯇꯧꯔꯛꯂꯤꯕꯅꯤꯅꯦ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯋꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯇꯨꯅ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯃꯧ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯂꯥꯎꯅꯔꯛꯂꯝꯃꯤ ꯊꯥꯔꯣꯅ ꯍꯣ ꯆꯠꯄꯤꯈ꯭ꯔꯣ ꯅꯣꯏ ꯑꯅꯤꯃꯛ ꯂꯩꯕꯤꯔꯅꯨ ꯌꯨꯝꯁꯤꯗ
ꯏꯄꯨꯔꯣꯏꯕꯁꯦ ꯑꯩ ꯈꯛꯀꯤ ꯅꯣꯏꯒ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯖꯕ ꯃꯤꯁꯛ ꯅꯣꯏꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯌꯦꯠꯁꯤꯜꯂꯛꯇꯅ ꯉꯁꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯤꯕꯅꯤ ꯊꯝꯕꯥꯜ ꯑꯗꯨꯒꯗꯤ ꯍꯥꯏꯅꯨꯗ ꯅꯪꯒ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯇꯥ ꯃꯥꯏꯃꯨꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯅꯤ ꯃꯁꯤꯗ ꯅꯣꯏ ꯑꯅꯤꯅ ꯀꯔꯟ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤ ꯑꯩꯅ ꯂꯣꯟꯅꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯑꯩ ꯈꯛꯀꯤ ꯑꯣꯏꯖꯒꯗꯕ ꯏꯄꯨꯔꯣꯏꯕꯁꯦ ꯅꯣꯏ ꯑꯅꯤꯒ ꯌꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯅꯣꯏ ꯑꯅꯤ ꯆꯠꯄꯤꯈ꯭ꯔꯣ ꯏꯗꯣꯝ ꯑꯃꯨꯛꯇ ꯏꯄꯨꯔꯣꯏꯕꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯍꯧꯔꯒꯦ ꯍꯣ ꯈꯠꯅꯕꯗ ꯆꯨꯝꯅ ꯈꯠꯅꯕꯤꯌꯣ ꯑꯩꯕꯨꯗꯤ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨ ꯈꯠꯅꯒꯦ ꯍꯥꯏꯔꯁꯨ ꯅꯣꯏ ꯑꯅꯤ ꯑꯗꯨꯝ ꯈꯠꯅꯧ ꯑꯩꯕꯨꯗꯤ ꯌꯥꯎꯅꯕ ꯁꯤꯜꯂꯛꯀꯅꯨ ꯑꯗꯨꯒꯅꯦ ꯅꯣꯏ ꯑꯅꯤꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯁꯦ ꯇꯥ ꯃꯥꯏꯃꯨꯅ ꯅꯣꯏ ꯑꯅꯤ ꯈꯪꯅꯅ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯗ꯭ꯔꯕꯗꯤ ꯃꯗꯣꯝ ꯁꯤꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤ ꯃꯁꯤꯗ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯅꯣꯏ ꯑꯅꯤꯅ ꯅꯃꯥꯏ ꯏꯊꯥ ꯊꯥꯈꯩ ꯅꯝꯗꯅ ꯇꯥ ꯃꯥꯏꯃꯨꯗ ꯂꯩꯅꯤ ꯍꯥꯏꯗꯅ ꯑꯉꯝ ꯇꯥꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯀꯗꯕꯗꯤ ꯑꯩ ꯅꯠꯇꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯅꯣꯏ ꯑꯅꯤꯅꯤ ꯍꯥꯏ ꯅꯣꯏꯕꯨ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯆꯥ ꯈꯨꯗꯤꯡ ꯑꯁꯨꯝ ꯈꯠꯅꯔꯒ ꯂꯩꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯃꯥꯏꯁꯤꯡꯗꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯅꯣꯏꯅꯦ ꯑꯁꯨꯝꯅ ꯁꯨꯝ ꯈꯠꯅꯒꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯅꯣꯏ ꯑꯍꯨꯝ ꯇꯣꯉꯥꯟꯅ ꯂꯩꯅꯔꯣ ꯇꯁꯦꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯏ ꯑꯍꯨꯝꯅ ꯈꯠꯅꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯍꯝꯕꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯃꯌꯨꯝ ꯁꯥꯕꯤꯗꯨꯅ ꯇꯣꯉꯥꯟ ꯂꯩꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯃꯧ ꯑꯍꯨꯝꯒꯤ ꯈꯠꯅꯕꯗꯨ ꯐꯒꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯍꯨꯝ ꯑꯗꯨꯅ ꯄꯥꯝꯂꯤꯕꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯈꯛ ꯑꯣꯏꯅꯤꯡꯕ ꯑꯣꯏꯕꯅ ꯐꯅ ꯇꯣꯉꯥꯟ ꯂꯩꯍꯜꯂꯕꯁꯨ ꯑꯗꯨꯃꯛ ꯈꯠꯅꯔꯝꯃꯤ ꯊꯝꯕꯥꯜꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯒ ꯑꯇꯣꯝꯕꯤꯒꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯅꯪꯅ ꯃꯈꯣꯏꯅꯤꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯅꯪꯒꯤ ꯅꯥꯛꯇꯁꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯊꯝꯕꯥꯜ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯍꯥꯏꯔꯒ ꯂꯩꯕꯅ ꯃꯣꯏꯅꯤꯒꯤ ꯃꯅꯥꯛꯇꯗ ꯂꯩꯕ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪ ꯃꯣꯏ ꯑꯅꯤꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯈꯨꯝꯃꯨ ꯃꯣꯏ ꯑꯅꯤꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯕ ꯍꯥꯏꯅ ꯊꯝꯕꯥꯜ ꯀꯞꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ kaya ꯅꯪꯅ ꯋꯥꯠꯇꯅꯕ ꯄꯤꯔꯁꯨ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯐꯪꯒꯗꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯃꯤꯒ ꯌꯦꯟꯅꯔꯕꯅꯤꯅ ꯊꯃꯣꯏꯁꯤ ꯀꯥꯏꯔꯦ ꯑꯩꯗꯤ ꯑꯁꯨꯛ ꯋꯥꯅ ꯀꯪꯗ꯭ꯔꯨꯝ ꯁꯥꯈꯩ ꯀꯪꯂꯝ ꯆꯦꯟꯗꯅ ꯑꯃꯅꯁꯨ ꯋꯥꯔꯧꯅꯗꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯩꯁꯤꯗ ꯃꯣꯏꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦ ꯄꯨꯟꯁꯤ ꯍꯦ ꯀꯔꯤꯅꯣ ꯑꯗꯨ ꯇꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯣꯝꯗꯅ ꯊꯥꯔꯣ ꯁꯧꯔꯥꯡꯗꯅ ꯅꯨꯄꯤ ꯌꯥꯏꯃꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯗꯅ ꯂꯩꯈ꯭ꯔꯦ ꯍꯦꯛ ꯇꯧꯕꯒ ꯌꯥꯏꯃꯒ ꯇꯣꯝꯕꯤꯁꯤꯒꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏꯅ ꯇꯧꯔꯒ ꯂꯩ ꯑꯩꯒꯤ ꯅꯥꯛꯇꯅ ꯁꯨꯛꯆꯪ ꯆꯪꯉꯛꯇꯦ ꯑꯁꯨꯝꯅ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯦꯟꯒꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯂꯩꯖꯔꯝꯒꯅꯤ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯗꯤ ꯈꯟꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕ ꯄꯨꯟꯁꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯩ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯔꯤꯛ ꯊꯥꯅꯁꯨ ꯃꯥꯒꯤ ꯀꯥꯗ ꯏꯄꯨꯔꯣꯏꯕꯕꯨ ꯌꯦꯟꯅꯒꯅꯤ ꯈꯜꯂꯨꯕ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯏꯄꯨꯔꯣꯏꯕꯕꯨ ꯉꯥꯃꯣꯛꯀꯨꯝꯅ ꯃꯤꯒ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯕꯗ ꯀꯔꯤꯁꯨ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯂꯩꯔꯣꯏ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯔꯒ ꯌꯨꯝ ꯄꯥꯟꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯁꯦꯡꯅ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯏꯁꯥꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕꯁꯨ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯄꯦꯟꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏꯅ ꯇꯧꯔꯨꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯂꯝꯃꯤ ꯑꯗꯨ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯕꯅ ꯑꯗꯨꯃꯛ ꯃꯄꯨꯔꯣꯏꯕꯕꯨ मुन्नरम्मꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯃꯄꯥ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯒꯤ ꯌꯨꯝꯕꯥꯜꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦꯀꯣ ꯃꯁꯤ ꯄꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯣꯏꯕꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯏꯆꯥ ꯏꯃꯧꯕꯨ ꯉꯜꯂꯤꯉꯩ ꯋꯥꯈꯜ ꯇꯥꯍꯜꯍꯧꯗꯕ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛ ꯆꯨꯝꯊꯣꯛꯄꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯨꯕꯗꯨꯒꯤ ꯃꯍꯩꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯂꯨꯗꯕꯅ ꯏꯆꯥꯒꯤ ꯌꯨꯝꯕꯥꯜꯁꯤ ꯉꯁꯤꯗꯤ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯜ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯑꯃꯗꯤ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯗꯨꯅ ꯇꯨꯡꯒꯤ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯆꯥꯎꯈꯠꯀꯅꯤ ꯀꯔꯤ ꯀꯔꯝꯅ ꯃꯆꯥ ꯃꯁꯨꯒꯤ ꯌꯥꯏꯐꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯗꯣ ꯃꯤꯅ ꯇꯧꯅꯗꯕ ꯑꯃꯨꯛꯇ ꯅꯨꯄꯤ ꯑꯍꯨꯝ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯑꯗꯨꯃꯛ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯜ ꯑꯣꯏꯕ ꯇꯥꯕꯅꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯤ ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯑꯗꯣ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯕꯅ ꯏꯆꯥꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯕꯨ ꯆꯨꯝꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯟꯅꯕ ꯈꯛ ꯄꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯧꯁꯤꯡꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯟꯅꯕ ꯉꯝꯂꯣꯏ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯉꯩ ꯁꯦꯜ ꯄꯥꯏ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯆꯤꯟꯗ
ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯟꯅꯕꯗ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯂꯩꯔꯣꯏ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯂꯛꯏ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤꯗ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯃꯨꯡ ꯑꯁꯤ ꯉꯁꯤꯗꯤ ꯑꯗꯨꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄ ꯇꯥꯕꯅꯤ꯫ ꯆꯨꯝꯃꯤ ꯃꯃꯥ, ꯏꯆꯥꯁꯨ ꯁꯣꯏ, ꯏꯆꯥꯁꯨ ꯁꯣꯏ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯁꯣꯏ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯥꯏꯃꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯗꯣꯝ ꯐꯝꯗꯨꯅ ꯑꯃꯨꯛꯇ ꯅꯨꯄꯤ 3 ꯂꯨꯍꯣꯡꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯃꯨꯛꯆꯔꯨꯕ ꯃꯥꯏꯃꯨ ꯑꯣꯏꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ 3ꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯗꯧꯔꯤ꯫ ꯏꯈꯨꯠ ꯈꯨꯗꯥꯡꯁꯤꯅ ꯑꯣꯛꯇꯣꯏꯕ ꯃꯣꯏ 3ꯅ ꯑꯉꯝ ꯇꯥꯟꯅꯔꯒ ꯆꯤꯡꯅꯕꯗ ꯃꯔꯦꯜꯒ ꯂꯣꯏꯅ ꯆꯠꯂꯕ꯭ꯔꯥ ꯀꯩꯅꯣ? ꯂꯝ 10-10ꯃꯨꯛ ꯁꯥꯡꯗꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯍꯜꯅ ꯍꯥꯏ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯗꯦ, ꯅꯨꯄꯤ ꯌꯥꯏꯃꯒ ꯇꯣꯝꯕꯤꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯅ꯫ ꯅꯨꯄꯤ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏ ꯃꯉꯣꯟꯗꯒꯤꯗꯤ ꯅꯨꯄꯤ ꯑꯍꯜꯒ ꯇꯣꯝꯕꯤꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤ, ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯗꯅ꯫ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯅꯨꯄꯤ ꯑꯍꯜꯒ ꯌꯥꯏꯃꯒꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯒꯗꯤ ꯃꯥꯕꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤ ꯍꯥꯏꯗꯅ꯫ ꯅꯠꯇꯦ, ꯁꯤꯗꯕꯨ ꯀꯩꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯩꯉꯣꯟꯁꯤꯗ ꯃꯣꯏꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯈꯜꯂꯨꯔꯒ ꯁꯨꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯗ꯫ ꯀꯔꯤꯅꯨꯡꯒꯤ ꯅꯨꯄꯤ 3 ꯂꯣꯟꯖꯔꯨꯕꯅꯣ ꯈꯜꯂꯨꯕꯗ ꯃꯟ ꯌꯨꯡꯂꯒ ꯇꯨꯔꯦꯜꯗ ꯆꯣꯡꯊꯅꯤꯡꯕ ꯍꯥꯏꯗꯨ ꯍꯦꯛ ꯌꯧꯔꯤꯍꯦ ꯑꯩ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕ, ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯆꯠꯅꯗꯕ ꯂꯤꯆꯠ ꯆꯠꯂꯨꯕꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝꯇꯪ ꯂꯧꯕꯅꯤꯅ ꯃꯣꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯒ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ꯫ ꯑꯗꯨꯒ ꯑꯩꯅ ꯏꯇꯨ 3ꯒꯤ ꯋꯥꯀꯠꯄꯨ ꯇꯥꯒꯗ꯭ꯔꯥ? ꯃꯈꯣꯏꯒꯤ ꯁꯥꯔꯩꯕꯨ ꯏꯟꯒꯗ꯭ꯔꯥ? ꯃꯈꯣꯏꯒꯤ ꯃꯅꯤꯡꯕꯨ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯐꯅꯕ ꯁꯤꯟꯕꯗ ꯀꯣꯛꯁꯤ ꯃꯊꯥꯅ ꯌꯣꯝꯃꯤ꯫ ꯑꯣ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯥ, ꯅꯣꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯨꯝꯅ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯅꯨꯄꯤ ꯂꯣꯟꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯀꯣꯛ ꯌꯥꯝ ꯆꯥꯕꯅꯤ꯫ ꯅꯣꯏꯁꯨ ꯑꯩꯗꯧꯅ ꯋꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯇꯧ ꯇꯝꯒꯅꯨꯀꯣ, ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯤ ꯂꯣꯟꯒꯦ ꯈꯟꯒꯅꯨ ꯍꯥꯏꯅ ꯃꯥꯏꯃꯨ ꯃꯗꯣꯝ ꯅꯤꯡꯉꯝꯗ ꯑꯉꯥꯎꯕꯒꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯨꯄꯤ ꯂꯣꯟꯅꯤꯡꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯕꯨ ꯇꯔꯥꯏ ꯐꯥꯒꯤ ꯐꯔꯥꯡꯒꯨꯝꯅ ꯈꯜꯂꯨꯕ ꯃꯥꯏꯃꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ 3ꯒꯤ ꯁꯥꯔꯩꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯗꯅ ꯂꯩꯈꯤ꯫ ꯁꯦꯜꯅ ꯄꯨꯝꯅꯃꯛ ꯌꯥꯒꯅꯤ ꯈꯜꯂꯨꯕ, ꯁꯦꯜ ꯂꯩꯔꯕꯗꯤ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯈꯟꯅ ꯂꯣꯟꯅꯕꯤ ꯑꯣꯏꯕꯗ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯈꯤꯗꯕ ꯅꯨꯄꯤ 3 ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ 3 ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯕ ꯉꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯀꯂꯛ ꯈꯝꯕꯟꯅꯗꯨꯅ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯈꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯕꯨ ꯁꯦꯝꯗꯣꯛ ꯆꯨꯝꯊꯣꯛꯄꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯨꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯆꯥꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯌꯨꯝꯕꯥꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯂꯩꯈꯤꯔꯝꯃꯤ꯫